Thasi ki tara mga gi ayukta Senapati district ki Sakumai gi Likhu thongda Tata gari korona tasin chibadagi Thiba Khandana Leirakkhiba Tata driver adugi oi thamo khong namagi saruk khara phangma ngamkhre makhong namagi saruk sing adu State Disaster Response Force SDRF ki team na ngarang nuthil pung ama makhairom ta matamda Likhu turen gi khongnung dagi phangma ngamkhibani hawjik fawba masa phangma ngamdriba driver Raskesor regi asiba hakchang hawjik SDRF ki team ani thokna tongan tongan mafam singda operation Sathaduna Thiba Thabak Sathari hawjik operation adu saruk yariba SDRF ki team leader oiriba Okram Asongna Phongdropi matung inadi laibak thirba thodok adu hek thokpagi pau phongbaga SDRF ki team na afam adu saksinduna awaba tarba singi mateng pangna thabak paikhatli ngarang ahan boina SDRF ki team aduna turel adu da thiba humgi thabak sathbada Tata truck adugi handyman Manoj Kumar gi asibak sang phangmangam khibani hawiksu makha tana ahen forcing saksinduna thiba humgi thabak sathari makha tana su sathakigani adum oinamak nongsing film phattabana sathariba operation asida thinthanabi masak amadi ohalle